Mayam Kurumjari, Times of Manipuri Yakanava Kudol, Health and Wellness Staff Mayam Taram Nokjari, Mamanga, Koina Toramasi, Kutanga, Tungan Balena Kaya, Tungan Balayong Kaya Amadi, Masigi Lying Singing Matanga, Puduna Lakchakre, Nasisu, Yamna Maruiba, Topic Moiriba, Kogi Haksangi, Quaitiki Marui organ Moiriba, Heart Ki Matanga, Kana Navagita Magda, Nasilang Sindon Lebiribasi, Dr. Kshetrimayum Kala, Heart Surgeon, Aduga Raj Medicity, Hariba, Hospital Sida, Senior Surgeon and Heart Surgeon, Pudun Lebiri, Dr. Wahanuta, Toromasitam Nokche. Thank you. Ahamda, when a conjuning is a doctor, Heart Hibasi, Quigi, Haksang Sida, quite again important Oiba, Quigi, Organama Hibasi, Miam, no Kangar Galavani. Adumasi, Karai Fawa important or get to Masin important Yam Oisi, Karimaram, you know, have seen Kanjani. Quigi Haksang, the organ man, Yogan. Heart in a quite a maru in having in Maramdi. So part of the way heart in a mato to them is the way is hard to punchi hing up. Heart in a mato to believe him at them da, where they punchi we hear about. Some have done when a heart in a mato is too late to get putting down to Mazu, walking Jalazu, excitors or heart in mato will live there. I do a way the Saigi man and mato to help him at them that way punchi said, do we hear about. I don't say, Kung could equally an idea, book not equally an idea. Hard kitty, once man live him at the Wipunchi, Luamina, or Garmiam Yoman Shira, Hearts in a quiet and a Marueva, Amani and I. Yam Richmond Tambiri, Hogi, Kong could take Pomatam the day, Hoing Ibea, the Heart City, Lepa Subiaya, the organ money. Yam no Isaiah Duga, Kogi, normal loina, Tenariba, Yam common over Haitare, Heart key, Lenasing, Karikari Lenasing, the Hena common in the Tenabi. Heart key and Abaje. Aquina Makanji, I need to Kadope around a share, poor Podigi Yaroba, Tamui and Abasingama. I think a pool of Matunda, Huina York Anabasingama. I the poor Podigi Yaroba Abasing Mayan, Hane about whole believer have she. Harkam labor, whole believer, I do hold in the Yaroba, a Hogi, a terrible level of Hovani, a till September, the pay about Pentacle, the Pentacle, the pay, a whole believer sing. Another pipe. Amaga something about, but from Jada, but since you put pretty home, let about an abbasing them. Paul of Matunga, Yarok by an abbase, Tamui and abbase, Machine Maru and Aquina is cool Carabang, the am doing on the rheumatic heart disease later. I didn't know which a young Calabachini push with a young Kayum push, I haven't know, but that. I'm doing two blood pressure, one bar, Amadi, a quiggy, cardiomyopathy, as you are. Since my arm, I don't know. Tamoy and Abim, quite Marurishe. Angang Yoba, Tamoy and Abim section and that Kandu Piroman Angang, school lemming, Ningametamida. Mokoy or person, the workers of Mobu, Hidak Peter workers of Bumpan and laying Bema, the Galiba. Yam no itabana, Manipur, Angang, this couldn't mean Kanda, Maggie, health card, Hitarako, medical penisky, certification, amateur Yaudia, Adum, Tamoy and I like Minton and Amateur, the Witabuche, Mashi Yagari. School couldn't work the medical penisky, certificate of Angang demand over, Kang Angang the lady door. Kandu one number to get on it, Potomaton, the Albana said, Lumati heart disease, Legre, Jayam, Pomaton, BP, Wamba, heart attack over, a day and our cardiomyopathy in my later. Maruan, Jayam, mission. Yamnungaji Dr. Makata of the Lakchaning is a quickie, heart say. A healthy heart has a crime go again. I do a healthy heart, we never get the Mata, a coin a locket about checking to Ramsing, but see Matan. Healthy heart, the same idea must have more for never quickie, Karaheta is hard and must have on a day by the Minna de Uber, not in a heart set. When I hadn't in a say heart in a mapangan, Kalinge, no matter of whip and see Hinduri never. Heart in a mapangan is under a Madame Dane. Example, I had a heart is swally colors ever. Not a hearty as I eat him, but do Mapumpana Pang, the heart cake to the color. Do it in my talk to one amaro. That thing a whip and see that Taptar Academy, Sunda Academana, Sorum Wabra, Tabang Nabra, Aduga, Sagi Kuang Obra, the Simato, Amum Yaura, Hachina must have Halakterbomatum day. Hachina healthy would imitate the healthy heart, I believe. Mato Pazat, over me, Hache, Mawanda, Mihunta Tabalete. Mawanda pressure wang at over the more forceful contraction like the I don't know, I'm not later. Jumna normally do it or no equipment, see a tang, Tamangamiba. I don't know heart go, but we healthy heart go. Heart, Chinjaxi, the Yamna Paba, Heart the Motadi Aduna, do Savasi and Pai Hagumba, Sigumba died sing labor. Healthy heart, you win about Tamnaba.
ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯥꯎꯒꯗꯕ ꯍꯥꯔꯠꯁꯤꯅ ꯁꯥꯎꯒꯗꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ 이리땡 어이바 몽원데 봇 카라 레이하바 example 생나 하라보다 아파버 진작 짜드라바 주로베 닥쳐라바 유 닥쳐라바 마사이 보디오이 헬라바 BP 왕아바 지니 왕아바 아주마 묘이싱다리 하체나 마토도 멍암드레하바 아주 오버디 마제 마사 모부 파나 탐게 헬디 하고 행게 하게다 코냐 아파 진작 잡다래 주로베 닥바 똑바 따래 유 닥바 똑바 따래 과 잡바 똑바 따래 이샤기 exercise 장난 또 못하래. 이사기 BP 왕도 왕도 강도 컨트롤 또 못하래. 슈거제 블러드 슈거 왕버싱 이제 맞담 자 이미 따래. 이사기 모디 오지 해너란다. 처음 마야암제 바전어 탐마봐. 아주 어디 마제 헬디 하트 웨어봐. 아주 아마 가당 쇼기 맞담다. 진짜 파트바 자살나 따와가디 헬디 하트 웨어 감드려봐. 생을 하라니 왜 권에 자살이봐. 파스푸드 강대 юм데 통을 짜냥한데 체주를 때 폐암 여보 뽀기 타오암 뼈자 살라바 기 타오암 여보 뽀치 자살 진짜 자살라가디 콜레스테롤 속에 해라가 먹는 아까비암 뼈 헬디 하트 오병암데 아주나 헬디 하트 오잉암는 바 코는 그이고 진짜 칼을 잡아다고 체주를 때 폐티 양 타도 비비다바 안 체수 폐와 자기 만나 마신게 송바 올립 저르폴 마르디 송바 산플라워디 송바 소야베니 송바 송바 타오신 잡은 거의 자다 해나 가는 보고해 봐. 아주가 nga 짜노 하면데 잡이오가 소가이데 밑 강대 nga 강대 또야 살라봐. 우소메라 또 여봐. 분치가 거의 하다. 콜레스테롤 소시암 해는 왕할래 봐. 아주 거기 이 제목 동파도 콜레스테롤은 블록 돌아가 하대도 도의 장제 제염설명도 양비 독갈래 봐. 아주나 아파버 진작시 잡이다이 나가면 주비자 좀 헤비는 탁바야 주비 탁바야 돼. 유 탁바 똑바다이 과자바 똑바다이 아주 거기 거기 핫 샤디어 바체 헬디 핫 아마 원어 탐바다 얌 라인 토건 주로 베리 유드나타나 거기 트랜스페트시수 하트 기도막들이 얌나 예그나바 막하니나 탐비리 얌 누가이제 마카타부터 락체닝이시 덕터 거기 콰이디 코먼 노이바 하이타레 마얌나 얌 또이나 타나바 하트 어택 하이비시 거리나 하체 마토 또르제 마이치 진짜 아마 팡이에바 진짜 팡이 호에 이 제목동 빠바 에워타스기 라이트 인 어 랩 코로나리 아터리 파이프 아니 그 레이디에바 파이프 아니 신나 이제 비르가 하트게 마찰링게 마토 또리네 마찰 매암제 거의 자다 마진작 방학자가디 아코이 하나 마토 또바 랩히에 마두보 코나 하데 덱 또바이나 매암 강내제 코로나리 아터시 라이트 차이 오베 랩 차이 제 블록 또레 칼로 아데 하치 딱 가야만 마찰제 마토지 또 뭔가 말어요 아주 어디 자이 컨트랙션 또는 레이저가 다 하트 컨트랙션 또 뭔가 말어요 아주 하트 마토 또 랩포포다바네 아주 내가 코나 하데기 또래 하니 이제 아주 아랑 나한다마 아이 와리 살래미 삼네 아주 망랑당 마사도 파다 오이게 하니 지금 또이신게 사들리 빠트 푼바 가이몽니 풀리는 하데 했다 푼가도 맞지 마사다 하나 파다바 팩터 마야마마 아이 하지게 콜레스테롤 왕바 지니 얀 왕아바 마사제 보디워 헬라바 아주 묘신다 사들리 파이프스 콜레스테롤이 블록 돌아가 하데기 또왜 머리는 거의 안 나있다 보지. 강호 영호보는 호다봐. 아주 마사지 호자는 복하다 라잉만 하고 차들리 블록 도게 아주 가라오면은 바이 마차마 블록 도래 하데 복할라 호자는 라잉하고 히다는 좀 잔다 호라가 인조 플라스틱 다 호라가 많이 못 본지 간 망아매봐. 아주 뭐 차들리 바이도 아저보도 팅라가디 라이칸 망암때나 거의 분시세 망해비야요. 아두가 허즈기 하트 어택시 떠우러바 하이타레 하트 어택 서바이벌 하이잡타레고 하트 어택 떠우러바 마뚱다 ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯦ ꯃꯁꯤꯅ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒ ꯀꯔꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯒꯅꯤ ꯍꯥꯔꯠꯁꯦ ꯑꯩꯈꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ once ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤ ꯇꯧꯔꯦ ꯆꯦꯕꯣ ꯆꯍꯤ 50 ꯁꯨꯕ ꯅꯤꯄꯥ ꯑꯃ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤ ꯇꯧꯔꯦ ꯈꯜꯂꯁꯦꯕꯀꯣ ꯃꯥ ꯊꯥ ꯇꯔꯨꯛ ꯇꯔꯦꯠ ꯂꯥꯏꯌꯦꯡꯉ ꯐꯔꯦ ꯑꯗꯨ ꯃꯥ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯨꯛ ꯇꯧꯔꯣꯏ ꯍꯌꯦꯡ ꯂꯩꯇꯦꯕ 마이 둥기 분치다네 구동 튀나이 토포자 좀 내야봐 아주 바라바라 자기 콜레스테롤도 거기는 한다나바 히닥 다래만은 잡으려 튕어노 마이 자기 팩터 매안 누아이트만 매안도 좀 컨트롤 또더라봐 마사나 피코스 녹저디 아무수 하데리 또 비지 안게 좀 왕해봐 미미 분치자 마산 지킨다가디 아무것도 또 보나다봐 안리 나타 엄노 또 비야봐 너보다디 누아이트범나 파 사데디 또 가는 분치 깔호래 세컨 하데기마 묵간다봐 암다봐야 해봐 팩터 매안도 자기 현질렀잖아 지니 속 컨트롤 또러노 콜레스테롤 속도 컨트롤 또러노 이 정도 동파 아까봐래 마사기 짜바 타보지 제철은 주로 비름 탁찰로
자기 이점을 동파 이제 프리리 전자가 좀 제만 감독자가지 하디 또 보세 마나 동다 파체택도가 힘을 마야진 거 희락 자원 하라니 희락 신자 거의 독전 하이지 바라바 마이 분치주 보세 마나 분치 랭기 희락 잡아 따버니 아두부 아이나 비고스 농전나 이사나 잡아 탁보다 비고스 농네 주로 왜 탁비드라바 유 탁비드라바 잡아 지슬래가지 하디게 호비 장세 아두 한데 아두 아코이나 뭐야 하이게 되지 하늘은 파체택 도래 second time third time 도로 하는가 이때 바라바 섹셀레 리뷰 해보고 하이지 뭐지 뭐거의 뭐 hay pan koi heart attack si koi hereditary oi haina logo do ra oi di haina logo masi ta sena oi di han di hay bi ba noite oi na ju yam kan strong press to wa ju noite ai oi di oi kai mo na da suppose mapa mana heart attack to mai chai hun ra da mai ma pun chi we re khal sa ma po ma cha na pa ahum mari le hu le ba moi je mun da moi gi tendency of this 진데 하이따래고 나타가 마이 라이프스타일 마판 또 모두 오이가 뭐뭐 많은 분이 뭐뭐 저 하대기도 장티 왕해 봐 아두가 비워가나 마마도 하대기도 레기더라 마이 뽑고 마찬이 비hin게 시주 잭슨 트랑 너무 따봐 만디 자기 획득 가면 깨버 뒤지 동네 로버까지 해버나다 봐 마기 팩터 매암도 마마 빠나 또 아람 팩터 가르도 뭐지수 여러 미야 아두는 약회나 마마 빠나 하대기 돌아가지 마사진주 섹션 비바 아마디 자해 암실로 맞는다 막톡방 없는 바 우파이로 TV 오버나 뭐거의 분시다 아파 보고 있는 heart attack haibasi hereditary oi haina logo su yade du oi di haina koi ignore to su yade na thambiri yam ngai je makha tab da lakcheni si heart attack to ba haibasi mayam na haina bada any matam ma heta torok pa yai koi gari thoring heta torok pa yai to ming heta torok pa yai any torok matam da torok pa ya bani na heart attack tawri ba mioi du na heart attack tawre haibasi khangagadi kari kari cheksin thorang lo khatani natraga akoi bada leiri ba mioi sing sina haiba tare heart attack tawraba mioi amada immediate response se kamaina pigin ta chengna anabasina batabang nai ai chom ware amadi kuangawre haina tawma tamsida mai howdoraba attack nebko matamdida khoine precaution lahoraga natraga hosane thuna ukhalobdo khoine chep to ngame bako noina hosane pokta pung mari natra mangale to poragadi khoina anabadu kanbe sakti ju kha wale bako aduna yumda horagadi masa mangmanda liliba phiron tai oiba phiron mayam 셋이바 파리베 베티 하는 뭐냐 마사지 릴렉스 좀 파잖아 담비 릴렉스 좀 힙하다가 담을 좀 펌들이 하면 야다봐 소지 상상 걸리면 따래 야가 도가고 야가리 통나오 건 힙이버까지 야가리 통 하도 프레임 지장나 봐 신선한 원에 비따래 in the meantime ambulance 걸어가 나다가 픽업 돌아가 거나 투노사는 보면 과이페 보고 아주 마사지 난도 까남도 아주 맞아가 페시리 방도 오라가지 아니 하지는 뭐나 마사지 용톤에 펀비로 마사지 제퍼지 라이샤 제펀비로 조제 파즈나 상상 원전화가 망원의 실리가 따이어 피론 매암제 루조hen비가 마사지 보타는 담마가 거기는 넥스트 매니지먼트 독터고 고분이 한데 어자나 트람프도 도비도는 해는 파가니 칼리 아주 마사지 미풍 그냥 뭐세 가리 도링에다 오비야 이런 벤정은 하데데 도로 하는가 이게 하데데 도로 거기 매암 우베준이 가리 모래지 할랑마탄 하데데 음식 에어로플레인은 나대도 음식. 그게 뭐는 하면서 자기 마사나 마하나 강드라버네 봐. 마사지 제값도 들어버네 독tor. 제값도 먹어지. 능 비비 왕이 능 슈머 때는 실내 독tor나 하래게 만나 와는 거 마이 기다 다까지 포켓에 보러가 제가 뭐지 하버네 봐. 아주 마사나 제값도 호도 봐 하이따래. 독사오도 봐 하이따래. 아주 분치로 아다도나 망기버네 봐. makata badam lak chaning se akhoi heart attack tawgadore haibase masada akhoi kari kari symptom sing di hana pirakpa thengna bi doctor akhoi heart attack tawjungai mamang yam tuina thengna ba nungdang matamda ko saigi usome la se sara ne nungdang se ko tim dhare mi ka thokan thaba se pro jakdare mi yam yoy ba da seng budi ma se heart attack su tawdi mi pum ja complaint to kan akhoi yang kan mi khara ma di zakhau bera wer ma ga to ba 자카오 제 사이 자살려버 자모로 마야암주는 자카오 한가는 많이 풍을었잖아 차고 작던 또 야묘요 아주 뭐다 생나 하대게도 그 묘신들이 타바 외통은 나근제 시암 나바 나리버체 타바시나한테 외통 빵봄제 시대쇼 바로빠 난간다 바로빠 이사제 쇼팅 들어빠 이사제 조금 와로빠 아마디 이사제 꼭 와로빠 아신심만 마야면체 하나 몽원에 떨어가네 봐
ꯇꯧꯔ ꯃꯇꯨꯡꯗ ꯃꯥ ꯁꯗꯟꯂꯤ ꯃꯥꯅ ꯉꯁꯥꯏ BPꯁꯦ ꯂꯣꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯒꯗꯕꯁꯨ ꯌꯥꯏꯑꯕ ꯃꯥꯁꯦ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯄꯥꯏꯞ ꯃꯆꯥ ꯑꯃ ꯊꯤꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯇꯧꯕꯒ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯣꯔꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯑꯩꯈꯣꯏꯅ ꯈꯪꯖꯟꯕꯤꯒꯗꯕ ꯊꯨꯡꯕꯅ ꯈꯪꯖꯟꯕꯤꯒꯗꯕꯅ ꯏꯁꯥꯁꯦ ꯆꯍꯤ 40 ꯁꯨꯖꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯉꯟꯇꯥ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯏꯁꯥꯁꯦ ꯐꯨꯛ ꯍꯧꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯀꯣꯛꯑ ꯉꯥꯎꯕ ꯃꯤꯍꯨꯟ ꯆꯣꯡꯕ ꯊꯕꯥꯛꯇ ꯅꯥꯕ ꯑꯃꯗꯤ ꯑꯣꯏꯊꯪ ꯄꯥꯎꯃ ꯐꯥꯎꯕ ꯁꯣꯔ ꯋꯥꯕ ꯌꯥꯎꯔꯒꯗꯤ ꯏꯁꯥꯁꯦ ꯄꯣꯊꯥꯕꯤ ꯇꯥꯔꯦ ꯍꯤꯞꯊꯕꯤ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯒ ꯁꯔꯥꯎꯟꯗꯤꯡ ꯂꯩꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯒ ꯌꯥꯝ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯍꯧꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯟꯕ ꯉꯝꯒꯗꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯝ ꯈꯪꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯍꯣꯠꯅꯕꯁꯨ ꯋꯥꯠꯂꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯆꯍꯤ ꯌꯥꯝꯕꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤꯝꯇꯝ ꯂꯩꯔꯒꯁꯨ ꯃꯥꯏ ꯆꯈꯥꯎꯒꯤ ꯂꯥꯏꯅꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤꯃꯁꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯕ ꯇꯥꯕ ꯆꯈꯥꯎ ꯕꯦꯔꯥ ꯇꯧꯔꯒꯁꯨ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯊꯕꯥꯛ ꯃꯌꯥꯏꯗ ꯌꯥꯝꯅ ꯁꯥꯕ ꯈꯣꯠꯄ ꯑꯃꯗꯤ ꯁꯣꯔ ꯋꯥꯕꯁꯦ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯅ ꯆꯈꯥꯎ ꯐꯖꯅ ꯊꯝꯕ ꯇꯥꯏ ꯆꯈꯥꯎꯁꯨ ꯐꯍꯟꯕ ꯇꯥꯏ ꯍꯥꯔꯠꯁꯨ ꯐꯅꯕ ꯍꯣꯠꯅꯕꯤꯕꯗ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯌꯦꯡꯕꯅ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯍꯦꯟꯒꯅꯤ ꯃꯔꯨꯑꯣꯏꯅ ꯍꯥꯔꯠꯀꯤ ꯄꯦꯁꯦꯟꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯗꯅ ꯍꯦꯟꯅ ꯊꯦꯡꯅꯕꯒꯨꯝ ꯇꯧꯋꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯗ ꯂꯩꯅꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯦ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯔꯠꯇ ꯍꯤꯠ ꯍꯦꯜꯂꯒꯁꯨ ꯍꯥꯔꯠꯁꯦ ꯑꯦꯇꯦꯛ ꯇꯧꯏ ꯍꯤꯠꯁꯤ ꯋꯥꯠꯂꯒꯁꯨ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯆꯔ ꯀꯣꯜ ꯀ꯭ꯂꯥꯏꯃꯦꯠꯁꯨ ꯏꯁ ꯅꯣꯠ ꯁꯨꯇꯦꯕꯜ ꯐꯣꯔ ꯍꯥꯔꯠ ꯗꯤꯖꯤꯖ ꯍꯥꯏꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗ ꯏꯪꯓꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯐ꯭ꯔꯤꯂꯤ ꯆꯦꯟꯕ ꯏꯁꯤꯡꯁꯦ ꯃꯁꯤ ꯆꯦꯟꯕ ꯉꯝꯃꯛꯇꯦꯕ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯉꯁꯥꯏꯒꯤ ꯁꯦꯜ ꯈꯔꯁꯦ ꯏꯪ ꯃꯇꯝꯗ ꯃꯆꯥ ꯄꯨꯊꯣꯛꯄ ꯍꯦꯜꯂꯦꯕ ꯔꯦꯗ ꯁꯦꯜ ꯈꯪꯗꯦ ꯍꯛꯆꯥꯡ ꯃꯅꯨꯡ ꯌꯥꯎꯕ ꯁꯦꯜꯁꯦ ꯑꯗꯨꯅ ꯏꯗ ꯅꯪꯓꯜꯂꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯅꯪꯓꯜꯂꯒ ꯆꯦꯟꯕ ꯋꯥꯠꯄꯅꯦ ꯃꯣꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗ ꯑꯩꯈꯣꯏ ꯚꯤꯁꯀꯣꯁꯤꯇꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯦꯕꯀꯣ ꯐ꯭ꯔꯤꯂꯤ ꯆꯦꯟꯒꯗꯕ ꯏꯁꯤꯡꯁꯤ ꯐ꯭ꯔꯤꯂꯤ ꯆꯦꯟꯕ ꯉꯝꯃꯛꯇꯕꯗꯣ ꯗꯥꯏꯇꯣꯅ ꯏꯁꯦ ꯆꯦꯟꯕ ꯉꯝꯃꯛꯇꯕꯗ ꯏꯪꯉꯤꯉꯩ ꯃꯇꯝꯁꯤꯗ ꯌꯥꯝ ꯇꯣꯏ ꯊꯣꯛꯀꯜꯂꯦꯕ ꯃꯔꯨꯑꯣꯏꯅ ꯀꯣꯜ ꯀ꯭ꯂꯥꯏꯃꯦꯠ ꯃꯇꯝ ꯑꯣꯏꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯁꯦ ꯆꯍꯤ 70-80 ꯁꯨꯕ ꯃꯤ ꯑꯍꯟꯁꯤꯡꯗꯗꯤꯀꯣ ꯌꯥꯔꯤꯉꯩ ꯃꯁꯥ ꯐꯅ ꯁꯥꯅ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣꯜ ꯀ꯭ꯂꯥꯏꯃꯦꯠ ꯃꯣꯏꯗꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯕ ꯃꯔꯝꯗꯤ ꯆꯦꯜꯂꯤꯕ ꯎꯇꯣꯡ ꯄꯥꯏꯞꯁꯤꯡꯁꯦ ꯐ꯭ꯔꯤꯂꯤ ꯆꯦꯟꯕ ꯉꯝꯖꯔꯛꯇꯕ ꯈꯣꯡ ꯈꯨꯠ ꯏꯪꯓꯜꯂꯛꯑꯦ ꯍꯥꯏꯗꯣ ꯆꯦꯟꯕ ꯌꯧꯔꯛꯇꯧꯔꯤꯅꯣ ꯑꯗꯣ ꯍꯥꯔꯠꯇꯁꯨ ꯆꯦꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯃꯣꯏꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯥꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ इरमदम फंगबा पोलमसिंगना इरमदम असिमक्तदा साजबा कंगलागी पोलमसिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमा कबोक लोइनना लुहोंगबगी यखनबा डिस्काउंट सु इजरी अकुप मरोलगिदमक कांटेक्ट टोबियु 8131877217 नत्रगा 9612056941 कंगला कबोक चाबियो यामना हावबनी कंगला लैमा कबोक ब्रेक की मतुंगदा मयाम बमुक खन्ना तरामना ओक्चरी डॉक्टर मखा ताबदा अखोइना खंजनिंगिसि अखोइ नुपा अमसुंग नुपीदा हार्ट की अखोइगी प्रॉब्लम लाकपसिंग हार्ट की लैनासिंग लाकपसिंग नुपागा नुपीगदा करम मोंदिंग बी करम मोंगदा लेबी मसी मतांगसे मसी याम मरुगा अमने याम तोइना जो मयामना हंगबा तसेंगबदि इशोजिन सेमो कांदा नुपीसिंग नुपासिंग हार्ट से खप्पि पाइता नि इशो नुपीसिंग को अदुना लायेंग मतमदा खितंग वाबसे नुपीसिंग खै हेले हाइतारे सेंगना हारबदा हार्ट अटैक तौबा अनाबानि पुखलेबन नुपा अम नुपीमको अदु असाइगी रिकवरी तौबसे मसी अखोइना होनबे याबसे अदु यारे रिकवरी जन तौबदि मोर्टेलिटी आदि अवाबा ताबसे नुपीसिंग खै हेंगनबा थिने अदुना नुपीसिंग यादा होना खिंग स्पेशल प्रिकॉशन लहोबो तारे कै मंगिना दा साइगी हार्ट सी नुपीसिंग सेम कांता खजु पिपाइ तारे नंबर 1 मोन चेलेबी इगी उतोंग पाइप सिंगसे खजु पिसलेबा होय नुपाना खज चावबा हाय तारेको अदुना सिनेसु मवम वरे नंबर 1 नंबर 2 मोइगी तौबंग अम एक्टिविटी से होय नुपागा नुपीना कान नुपाना खितंग हेले नुपीना खितंग कंट्रैक्शन हाय तारे माय पावर फोर्सफुल से खा वापनिना नारकपो मतमदगी लायेंग मतमना मोइसे खितंग खोइगा मानदबा ले मोइदना हेन अवाबा तागनबसि ले हौजिक डॉक्टरना पनबीगिबदा अखोइ हार्ट होबसे हार्ट होबसी ममा पुमुंगदगी यौरकबा अदु मसी करीना ओइगदोइना मसीगी फैक्टर से मसी अंडर डेवलप ओइबगी ओइदोरा करीना ओइगदोइ वेस्टर्न कंट्रीज दि को मामा जिंग दे मिरो लेंग मतम जि को आदि यु थजनबा
ꯀ꯭ꯋꯥ ꯆꯥꯁꯤꯟꯕ ꯑꯗꯒꯤ ꯍꯤꯗꯥꯛꯁꯤ ꯃꯁꯛ ꯈꯪꯗꯕ ꯆꯥꯁꯤꯟꯕ ꯑꯗꯒꯤ ꯃꯁꯥꯁꯤ ꯂꯥꯏꯍꯧꯅ ꯀꯨꯏꯅ ꯅꯥꯈꯤꯕ ꯑꯗꯒꯤ ꯁꯣꯛꯄ ꯄꯟꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯂꯨꯁꯤꯡꯒ ꯁꯣꯛ ꯇꯨꯁꯟꯒ ꯑꯗꯨꯃꯥꯏꯅ ꯐꯥꯔꯁ 3 ꯃꯟꯊꯁꯦ ꯇ꯭ꯔꯥꯏꯝꯁꯇꯔꯁꯦ ꯃꯁꯤꯗ ꯁꯨꯝꯕ ꯑꯦꯛꯁꯤꯗꯦꯟꯁꯦ ꯊꯣꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯃꯥꯗꯨꯅ ꯆꯨꯔꯨꯞ ꯌꯥꯝ ꯊꯛꯄ ꯌꯨ ꯊꯛꯄ ꯑꯗꯩ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨꯝꯕꯒꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯁꯦ ꯄꯨꯟꯅ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯍꯥꯔꯠꯀꯤ ꯁꯦꯞꯇꯝꯁꯤ ꯃꯊꯛꯇ ꯑꯃ ꯀꯨꯝꯊꯔꯛꯀꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯀꯗ ꯑꯅꯤꯁꯤ ꯎꯅꯕ ꯉꯝꯗꯗꯅ ꯍꯣꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯡꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯅꯕ ꯃꯃꯥꯁꯤꯡ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯗꯅ ꯁꯤꯒꯨꯝꯕ ꯐꯦꯛꯇꯔ ꯂꯩꯇꯕꯁꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤ ꯍꯣꯗꯅ ꯑꯗꯨꯝ ꯌꯥꯎꯒꯜꯂꯤ ꯑꯗꯨ ꯀꯣꯃꯟꯂꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯦꯛꯇ ꯍꯤꯗꯥꯛ ꯃꯁꯥ ꯃꯤꯔꯣꯜꯂꯒ ꯃꯁꯛ ꯈꯪꯗꯕ ꯍꯤꯗꯥꯛ ꯑꯃ ꯍꯦꯛꯇ ꯂꯧꯔ ꯆꯥꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯗ ꯌꯦꯡꯗꯕꯤꯗ ꯃꯁꯥꯅ ꯃꯇꯨꯡ ꯍꯤꯗꯥꯛ ꯆꯥꯁꯤꯟꯕꯤꯕ ꯅꯠꯇ꯭ꯔꯒ ꯆꯤꯟꯖꯥꯛ ꯒꯨꯗ ꯗꯥꯏꯠ ꯋꯥꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯆꯟꯕ ꯆꯨꯔꯨꯞ ꯊꯛꯆꯟꯕ ꯇ꯭ꯔꯣꯃꯥ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯇꯧꯔ ꯃꯁꯥꯁꯦ ꯃꯃꯥꯁꯦ ꯅꯥꯔꯦ ꯈꯜꯂꯁꯤꯅ ꯍꯞꯇꯥ ꯑꯃꯅꯤ ꯑꯗꯨ ꯃꯥꯒꯤ ꯄꯨꯡ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯗꯨ ꯁꯦꯞꯇꯝꯗꯨ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯎꯅꯕ ꯉꯝꯗꯕꯗꯒꯤ ꯍꯣꯕꯒꯤ ꯆꯥꯡꯁꯦ ꯂꯩꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯔꯣꯜꯂꯤꯕꯤ ꯃꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯎꯗꯝꯖꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯄꯦꯁꯇꯤꯁꯥꯏꯠ ꯑꯗꯨꯒ ꯍꯥꯔꯅꯆꯤꯡꯕ ꯃꯌꯥꯝ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯐꯦꯛꯇꯔꯁꯤꯁꯨ ꯑꯣꯏꯕ꯭ꯔꯥ ꯃꯔꯝꯁꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯍꯥꯔꯠꯇꯁꯨ ꯑꯇꯩꯗ ꯅꯠꯇꯦ ꯆꯩꯊꯦꯡ ꯑꯆꯧꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯆꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝꯁꯦ ꯚꯤꯖꯤꯇꯦꯕꯜ ꯗꯥꯏꯠ ꯃꯥꯔꯀꯦꯠꯇꯒꯤ ꯇꯧꯅ ꯆꯥꯔꯤꯕ ꯃꯌꯥꯝ ꯍꯥꯔ ꯍꯥꯞꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯨꯔꯥ ꯇꯣꯛꯁꯤꯛꯅꯤ ꯍꯥꯔꯠꯇ ꯅꯠꯇꯦ ꯏꯟꯇꯦꯁꯇꯥꯏꯟ ꯈꯪꯗꯦ ꯂꯤꯚꯔ ꯈꯪꯗꯦ ꯂꯣꯏ ꯇꯣꯛꯁꯤꯛ ꯑꯣꯏꯔꯛꯏꯁꯤ ꯁꯤꯅꯅꯦꯕ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯠꯅ ꯎꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯥꯗꯕ ꯆꯤꯟꯖꯥꯛꯁꯦ ꯃꯁꯤꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯁꯜꯂꯛꯑꯦꯕ ꯇꯣꯛꯁꯤꯛ ꯃꯌꯥꯝꯁꯦ ꯆꯪꯔꯒ ꯍꯥꯔꯠꯇ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯁꯤꯁꯇꯦꯝꯗ ꯂꯣꯏꯅ ꯑꯃꯥꯡꯕ ꯇꯥꯍꯜꯂꯦꯕ ꯑꯗꯨꯅ ꯃꯤꯔꯣꯜꯂꯕꯤ ꯃꯃꯥ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯄꯣꯠꯇꯨ ꯆꯪꯔꯒ ꯍꯌꯦꯡ ꯍꯥꯔꯠꯇꯨ ꯗꯤꯕꯂꯞꯃꯦꯟ ꯇꯧꯒꯗꯕꯗꯨ ꯃꯄꯨꯡ ꯐꯥ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝꯃꯕ 40-50 ꯁꯨꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯉꯥ ꯆꯥꯁꯜꯂꯦ ꯈꯜꯂꯁꯤ ꯍꯧꯖꯤꯛ ꯄꯨꯔꯛꯏꯕ ꯉꯥ ꯃꯄꯥꯟꯗ ꯄꯨꯔꯛꯏꯕ ꯉꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯣꯏ ꯆꯥꯁꯤꯜꯂꯒꯅꯤ ꯇꯣꯛꯁꯤꯛ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯁꯔꯨꯛ ꯆꯥꯡ ꯍꯦꯟꯒꯠꯂꯛꯑꯦ ꯊꯥꯎꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯔꯒ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯊꯔꯒ ꯆꯥꯍꯧꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯍꯥꯔꯠꯇꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯇꯩ ꯁꯤꯖꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯁꯜꯂꯛꯑꯕꯅꯤ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯀꯣꯃꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩꯈꯣꯏ ꯍꯥꯔꯠꯇ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁ ꯃꯦꯀꯔ ꯍꯥꯞꯄꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯃꯉꯥ ꯇꯥꯗ ꯊꯝꯕꯤꯌꯨ ꯉꯁꯥꯏꯒꯤ ꯁꯣꯝꯅ ꯍꯥꯟꯅ ꯍꯪꯈꯤꯕꯗꯤ ꯍꯦꯜꯗꯤ ꯍꯥꯔꯠ ꯍꯥꯏꯈꯤꯕꯗꯣ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯁꯣꯟꯊꯔꯛꯑꯦꯕ ꯍꯥꯔꯠꯁꯦ ꯍꯥꯔꯠ ꯁꯣꯟꯊꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤꯀꯣ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤ ꯃꯈꯜꯁꯤ 9 ꯁꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯟꯁꯤ ꯇꯞꯊꯔꯛꯑ ꯃꯇꯝꯗ ꯅꯣꯔꯃꯦꯂꯤ ꯃꯤꯅꯤꯠ ꯑꯃꯗ 70-2 ꯍꯨꯟꯒꯗꯕ 60 ꯍꯨꯟꯒꯗꯕꯁꯦ ꯉꯝꯃꯛꯇꯗꯅ ꯍꯥꯔꯠꯁꯤನ ꯀꯟꯇ꯭ꯔꯦꯛꯁꯟꯁꯦ ꯃꯤꯅꯤꯠ ꯑꯃꯗ ꯆꯨꯝꯅꯒꯤ 10-30 ꯇꯧꯔꯒ ꯀꯔꯦꯟꯁꯦ ꯐꯥꯎꯕ ꯉꯝꯃꯛꯇꯗꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯗꯤꯚꯥꯏꯁ ꯑꯃ ꯍꯥꯞꯄꯛꯎꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤꯗꯨ ꯀꯟꯕ ꯉꯝꯗꯦꯕ ꯑꯗꯨꯒꯤ ꯗꯤꯚꯥꯏꯁꯇꯣ ꯃꯤꯍꯨꯟ ꯇꯞꯊꯔꯛꯑꯦ ꯀꯔꯦꯟ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯗꯤꯚꯥꯏꯁꯇꯨ ꯄꯤꯕ ꯉꯝꯅꯕꯗ ꯑꯩꯈꯣꯏꯅ ꯕꯦꯇꯔꯤ ꯑꯃ ꯆꯦꯁ ꯋꯥꯜꯗ ꯊꯝꯒꯅꯦꯕ ꯃꯗꯨꯒꯤ ꯋꯥꯌꯔ ꯑꯃ ꯇꯤꯡꯉꯒ ꯍꯥꯔꯠꯇ ꯀꯔꯦꯟ ꯄꯤꯅꯦꯕ ꯑꯗꯨꯒꯤ ꯕꯦꯇꯔꯤꯗꯣ ꯑꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯄꯦꯁ ꯃꯦꯀꯔ ꯑꯩꯅ ꯂꯤꯊꯤꯌꯝ ꯑꯥꯏꯑꯣꯗꯤꯟꯅ ꯁꯥꯕ ꯕꯦꯇꯔꯤ ꯑꯃ ꯍꯥꯞꯇ ꯌꯥꯗꯦ ꯆꯍꯤ 10 ꯆꯠꯄ ꯑꯃ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯤꯟꯕ ꯇꯥꯔꯦ ꯕꯦꯇꯔꯤꯗꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯨ ꯀꯟꯕ ꯉꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦꯁ ꯃꯦꯀꯔꯁꯦ ꯍꯥꯞꯈ꯭ꯔꯕ ꯄꯦꯁꯦꯟ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯒꯤ ꯃꯦꯒꯅꯦꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗ ꯆꯪꯕꯗ ꯃꯁꯤꯒꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯑꯀꯥꯏꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯔꯕꯅꯤꯅ ꯁꯥꯔꯛꯏꯕ ꯗꯤꯚꯥꯏꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ ꯃꯦꯒꯅꯦꯠ ꯁꯤꯡꯁꯤꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯗꯅꯕ ꯁꯥꯔꯛꯑꯦ ꯍꯧꯖꯤꯛꯇꯤꯀꯣ ꯍꯥꯟꯅꯗꯤ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯦꯁ ꯃꯦꯀꯔ ꯍꯥꯞꯄ ꯑꯅꯥꯕ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯦ ꯂꯧꯕ MRI ꯂꯧꯕ CT ꯁ꯭ꯀꯥꯟ ꯂꯧꯕꯒꯁꯦ ꯍꯥꯟꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯗꯤꯚꯥꯏꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯗꯤꯐꯥꯏ ꯇꯧꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯔꯦ ꯑꯗꯨꯅ MRI ꯂꯧꯕ CT ꯁ꯭ꯀꯥꯟ ꯂꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣꯏꯔꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯃꯦꯒꯅꯦꯠ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯦꯒꯅꯦꯠꯇꯨ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯔꯗꯤ ꯂꯩꯔꯤꯕ ꯔꯦꯠ ꯃꯥꯅ ꯄꯤꯔꯤꯕ 70ꯗꯣ ꯃꯗꯨꯅ ꯍꯦꯟꯒꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯦꯟꯗꯣ ꯁꯔꯀ꯭ꯌꯨꯠꯇꯣ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯒꯅꯦꯠ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ
ꯃꯥꯒꯤ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯊꯝꯕꯤꯗꯕ ꯄꯥꯏꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯘꯔꯤ ꯁꯤꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯗꯤ ꯃꯦꯒꯅꯦꯠ ꯑꯣꯏꯕ ꯄꯣꯠ ꯃꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯡꯗꯨꯅ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯜꯂꯤ ꯌꯥꯔꯤꯃꯈꯩꯗꯤ ꯃꯊꯛꯇ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯗꯕ ꯃꯁꯥꯗ ꯁꯤꯔ ꯆꯠꯄꯅ ꯃꯈꯜ ꯑꯃꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯞꯇꯣꯔꯤꯕ ꯗꯤꯚꯥꯏꯁꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯈꯜꯂꯒ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯃꯦꯒꯅꯦꯠꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯣꯏꯗꯕ ꯄꯣꯠꯁꯤꯡꯅ ꯈꯜꯂꯒ ꯍꯥꯞꯄꯤꯔꯒꯗꯤ ꯇꯨꯡꯗ ꯑꯅꯥꯕ ꯃꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯇꯔꯝꯁꯤꯡꯗ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯇꯔꯝ ꯑꯃ ꯈꯪꯅꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯣꯄꯟ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯑꯩꯅ ꯍꯥꯏꯖꯕ ꯃꯊꯛꯇꯅ ꯑꯦꯇ꯭ꯔꯤꯌꯝ ꯔꯥꯏꯠ ꯑꯦꯇ꯭ꯔꯤꯌꯝ ꯂꯦꯐ ꯑꯦꯇ꯭ꯔꯤꯌꯝ ꯂꯩꯔꯦꯀꯣ ꯃꯈꯥꯗꯅ ꯚꯦꯟꯇ꯭रिꯀꯜ ꯔꯥꯏꯠ ꯚꯦꯟꯇ꯭रिꯀꯜ ꯂꯦꯐ ꯚꯦꯟꯇ꯭रिꯀꯜ ꯂꯩꯔꯦꯕ ꯑꯥꯏꯗꯔ ꯚꯦꯟꯇ꯭रिꯀꯜꯗꯨ ꯅꯠꯇ꯭ꯔꯒ ꯑꯦꯇ꯭ꯔꯤꯌꯝꯗꯣ ꯍꯥꯡꯗꯣꯛꯑꯒ ꯉꯁꯥꯏ ꯍꯣꯔꯤꯕ ꯄꯣꯔꯁꯟꯗꯣ ꯑꯩꯈꯣꯏꯅ ꯐꯣꯠꯆꯟꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯀꯧꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯡꯗꯣꯛꯑꯒ ꯚꯥꯞ ꯌꯥꯗꯕꯗꯣ ꯃꯗꯨ ꯁꯤꯟꯗꯣꯛꯑꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯚꯥꯞ ꯑꯃ ꯍꯥꯞ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯀꯧꯏ ꯃꯁꯤ ꯕꯥꯏꯄꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯦ ꯄꯝ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯣꯄꯟ ꯍꯥꯔꯠ ꯂꯪ ꯃꯦꯆꯤꯟ ꯍꯥꯏꯅ ꯀꯣ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒ ꯏꯁꯥꯒꯤ ꯕ꯭ꯂꯗꯁꯦ ꯄꯥꯁ ꯇꯧꯔꯒ ꯍꯥꯔꯠꯁꯦ ꯔꯦꯁ ꯇꯧꯍꯟꯗꯣꯏꯅꯦꯕ ꯍꯥꯟꯅ ꯄꯨꯔꯥ ꯔꯦꯁ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯅꯤ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯍꯣꯕꯗꯣ ꯐꯣꯠꯆꯤꯟ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯚꯥꯞꯇꯣ ꯌꯥꯗꯕꯗꯣ ꯁꯤꯟꯗꯣꯛꯄ ꯇꯥꯔꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯍꯥꯏꯅ ꯀꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯍꯦꯜꯗꯤ ꯍꯥꯔꯠ ꯑꯣꯏꯅ ꯊꯝꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯌꯦꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯦ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯂꯥꯏꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯟ ꯑꯃ ꯂꯩꯔꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯂꯥꯁ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯗꯥꯛ ꯄꯤꯗꯨꯅꯁꯨ ꯌꯥꯗ꯭ꯔꯕ ꯃꯁꯥꯁꯦ ꯃꯁꯜ ꯄꯋꯥꯔꯁꯦ ꯂꯣꯏ ꯍꯟꯊꯕ ꯍꯥꯔꯠꯀꯤ ꯃꯁꯜꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯎꯍꯩ ꯍꯥꯏꯔꯒ ꯑꯋꯥꯊꯕꯤ ꯑꯄꯨꯝꯕꯒꯨꯝꯕ ꯎꯍꯩ ꯑꯦꯄꯜ ꯃꯁꯥ ꯄꯨꯝꯊꯔꯛꯑꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯔꯗꯤꯑꯣꯃꯥꯏꯑꯣꯄꯦꯊꯤ ꯃꯤꯟꯁ ꯃꯁꯜꯁꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯒꯤ ꯍꯥꯔꯠꯁꯦ ꯂꯧꯔꯒ ꯃꯉꯣꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯇꯥꯔꯦ ꯃꯥꯒꯤ ꯌꯥꯗꯕ ꯍꯥꯔꯠꯇꯨ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯣꯛ ꯅꯨꯡ ꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯕ꯭ꯔꯦꯟ ꯁꯦꯜꯁꯤ ꯗ꯭ꯔꯦꯠ ꯑꯣꯏꯔꯕ ꯍꯤꯡꯕꯗ ꯋꯥꯈ꯭ꯔꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯗꯣꯅꯔꯗꯒꯤ ꯑꯗꯨꯝꯕꯗꯒꯤ ꯍꯥꯔꯠꯁꯦ ꯂꯧꯊꯣꯛꯑꯒ ꯉꯁꯥꯏ ꯁꯣꯝꯗ ꯀꯥꯔꯗꯤꯑꯣꯃꯥꯏꯑꯣꯄꯦꯊꯤ ꯅꯥꯔꯤꯕ ꯍꯥꯔꯠ ꯌꯥꯗꯕ ꯃꯤꯗꯣ ꯂꯧꯊꯣꯛꯑꯒ ꯑꯅꯧꯕ ꯑꯐꯕ ꯍꯥꯔꯠ ꯍꯥꯞꯄꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯇꯦꯁꯟ ꯀꯧꯏ ꯃꯁꯤ ꯑꯆꯧꯕ ꯄ꯭ꯔꯣꯁꯤꯖꯔ ꯑꯃꯅꯤ ꯄꯩꯁꯥꯁꯨ ꯆꯪꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯇꯁꯤ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤꯌꯟꯁꯤꯒ ꯀꯔꯤ ꯐꯦꯛꯇꯔꯁꯤꯡꯗꯗꯤ ꯆꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯔꯠ ꯃꯗꯨꯒꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯤꯅ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯐꯔ ꯃꯇꯥꯡꯗ ꯍꯥꯔꯠꯁꯨ ꯑꯣꯏꯕ ꯌꯥꯏ ꯂꯤꯚꯔ ꯑꯣꯏꯒꯅꯤ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯦ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯍꯥꯔꯠꯁꯦ ꯍꯥꯞꯇ꯭ꯔꯤꯉꯩꯗꯀꯣ ꯃꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯅꯆꯤꯡꯕ ꯌꯦꯡꯕ ꯇꯥꯔꯦ ꯁꯄꯣꯁ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯃꯥꯟꯅꯗ ꯍꯥꯞꯄ ꯌꯥꯗꯦ ꯃꯥꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯇꯤꯝ ꯋꯥꯛ ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯌꯥꯝ ꯂꯩꯔꯤꯀꯣ ꯃꯣꯏꯁꯤꯡꯁꯦ ꯌꯦꯡꯉ ꯀꯨꯝꯅ ꯌꯦꯡꯉꯤ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤꯀꯣ ꯃꯥꯒꯤ ꯍꯌꯦꯡ ꯍꯥꯞꯆꯤꯜꯂꯨꯕ ꯀꯔꯤ ꯑꯀꯥꯏ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯗꯣꯅꯔ ꯑꯃꯗꯒꯤ ꯑꯩꯅ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧ ꯌꯦꯡꯒꯅꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯐꯦꯛꯇꯔ ꯃꯌꯥꯝꯗꯨꯅ ꯑꯣ ꯃꯁꯤ ꯌꯥꯅꯤ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄꯒꯤ ꯊꯕꯛꯅꯤ ꯑꯗꯣ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯔꯥꯟꯕ ꯌꯥꯎꯔꯗꯤ ꯀꯨꯏꯅ ꯆꯠꯇꯦ ꯍꯦꯛ ꯂꯥꯟꯕꯗ ꯕꯣꯗꯤꯁꯤꯅ ꯔꯤꯖꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯀꯔꯤ ꯄꯤꯕꯤꯌꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯍꯦꯜꯗꯤ ꯍꯥꯔꯠꯁꯦ ꯉꯁꯥꯏ ꯁꯣꯝꯅ ꯄ꯭ꯔꯃꯦꯌ ꯑꯣꯏꯅꯕꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕ ꯇꯥꯔꯦ ꯃꯁꯛ ꯈꯪꯗꯕ ꯑꯗꯒꯤ ꯐꯥꯁ ꯐꯨꯗꯅꯆꯤꯡꯕꯁꯦ ꯌꯥꯝꯅ ꯊꯥꯗꯣꯛꯄꯤꯕ ꯇꯥꯔꯦ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯄꯁꯦ ꯃꯁꯤ ꯄꯨꯔꯥ ꯇꯣꯛꯊꯣꯛꯄꯤꯕ ꯇꯥꯕ ꯀ꯭ꯋꯥ ꯆꯥꯕ ꯌꯨ ꯊꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯣꯛꯄꯤ ꯇꯥꯔꯦ ꯃꯁꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯌꯥꯝꯗ꯭ꯔꯕ ꯅꯣꯏ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗ ꯃꯤꯅꯤꯠ 30 ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯁꯨ ꯖꯣꯒ ꯑꯣꯏꯁꯨ ꯁꯥꯟꯅꯕꯤ ꯇꯥꯔꯦ ꯑꯃꯗꯤ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯕꯁꯦ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠ ꯂꯩꯕꯁꯦ ꯃꯁꯤ ꯈꯔ ꯍꯟꯊꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯃꯁꯥꯒꯤ BP ꯋꯥꯡꯉꯦ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯝꯅ ꯃꯇꯝ ꯆꯥꯅ ꯆꯦꯛ ꯇꯧꯍꯧꯔꯒ ꯆꯥꯔꯤꯕ ꯍꯤꯗꯥꯛꯇꯨ ꯁꯥꯟꯅ ꯆꯥꯕꯤꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯋꯥꯡꯉꯦ ꯈꯪꯉꯒꯗꯤ ꯁꯨꯒꯔꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯆꯥꯕꯤꯕ ꯇꯥꯔꯦ ꯑꯃꯗꯤ ꯃꯁꯥꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯉꯦ ꯈꯪꯉꯒꯗꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯟꯊꯅꯕ ꯑꯃꯗꯤ ꯆꯤꯟꯖꯥꯛꯇ ꯆꯦꯛꯁꯤꯟꯕ ꯂꯧꯕꯤꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯤ ꯗꯣꯛꯇꯔꯅ ꯗꯣꯛꯇꯔꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯎꯅꯕꯤꯗꯨꯅ ꯉꯁꯤꯒꯤ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁꯀꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯏꯄꯤꯁꯣꯗ ꯑꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯅꯧꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ